ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯥꯗ ꯆꯨꯡꯁꯤꯜꯂꯒ ꯈꯟꯖꯤꯟꯕꯗ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯦꯅꯔꯖꯤ ꯑꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯔꯤꯕ ꯒ꯭ꯔꯍ ꯀꯌꯥꯒꯤ ꯈꯣꯡꯆꯠꯄꯨ ꯆꯨꯡꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕ ꯅꯣꯡꯃꯗꯤ ꯀꯔꯤꯒꯤ ꯈꯪꯂꯛꯂꯣꯏ ꯆꯤꯡꯁꯥꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯆꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯍꯤꯡꯂꯒ ꯂꯣꯏꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯗꯕꯅ, ꯅꯨꯃꯤꯠ ꯊꯥꯒꯤ ꯈꯣꯡꯆꯠ ꯉꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯩꯇꯕꯅ, ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯈꯩ, ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯋꯥꯍꯪꯁꯤꯡ ꯑꯗꯨꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯃꯈꯩ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯅꯤꯡꯊꯥ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ, ꯂꯩꯔꯝꯒꯅꯤ ꯃꯐꯝ ꯑꯃꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥꯁꯨ꯫ ꯑꯍꯤꯡ ꯉꯟꯅ ꯐꯃꯨꯡ ꯆꯪꯕ ꯍꯩꯅꯕ ꯃꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯕꯦꯗꯔꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯒ ꯆꯨꯔꯨꯞ ꯑꯃ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧꯔꯒ ꯑꯃꯨꯛ ꯂꯩ꯫ ꯊꯧꯋꯥꯟꯗ ꯁꯤꯟꯅꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝꯁꯨ ꯁꯤꯟꯅꯈ꯭ꯔꯕꯅꯤ, ꯃꯔꯨ ꯑꯣꯏꯅ ꯇꯥꯃꯨꯗꯒꯤ ꯄꯨꯊꯣꯔꯛꯀꯗꯧꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯤꯡꯁꯥꯡ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯂꯥꯛꯄꯅꯣ ꯈꯪꯗꯦ꯫ ꯊꯧꯋꯥꯟꯗ ꯁꯤꯟꯅꯕ ꯈꯛꯇꯗꯨꯅ ꯌꯥꯔꯔꯣꯏꯗꯧꯕꯒꯤ ꯃꯃꯤ ꯎꯕꯒꯤꯔ, ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯍꯦꯟꯕ ꯆꯤꯡꯅꯕ ꯂꯩꯕꯒꯤꯅꯣ? ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ SP ꯔꯇꯟꯗꯨ ꯊꯥꯖꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯅꯨꯄꯤ ꯃꯆꯥ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯃꯤꯄꯥꯏꯕꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯦꯕꯜꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯃꯥꯃ ꯁꯟꯖꯣꯏꯕꯨ ꯇꯥꯅꯕ ꯀꯞꯇꯨꯅ ꯀꯧꯔꯛꯏ꯫ "ꯃꯥꯃꯣ, ꯃꯥꯃꯣ, ꯇꯥꯕ꯭ꯔꯣ?" ꯍꯤꯗꯥꯛꯀꯤ ꯃꯅꯤꯜꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯁꯟꯖꯣꯏꯗꯤ ꯃꯆꯥꯒꯨꯝꯕꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯤꯄꯥ ꯑꯁꯤꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯕꯨ ꯑꯣꯏꯅꯕ SP ꯔꯇꯟꯁꯨ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯌꯥꯠꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯖꯅ ꯁꯟꯖꯣꯏꯕꯨ ꯍꯧꯗꯣꯛꯂꯤꯕꯗꯨ SP ꯔꯇꯟꯒꯤ ꯃꯐꯝꯗ ꯅꯥꯆꯨꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯦ꯫ "ꯀꯧꯔꯁꯨ ꯉꯁꯤꯒꯤꯗꯤ ꯍꯧꯒꯠꯂꯛꯑꯔꯣꯏꯅꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ." "ꯆꯪꯁꯤꯜꯂꯛꯀꯅꯨ, ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯁꯤꯅꯤ, ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ, ꯆꯪꯁꯤꯜꯂꯛꯀꯅꯨ." "ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯔꯗꯤ ꯑꯋꯥꯕ ꯑꯝꯇ ꯂꯩꯍꯜꯂꯣꯏꯗ, ꯁꯤ ꯈꯨꯠꯇꯣꯝꯗ ꯄꯥꯏꯖꯒꯦ ꯃꯤ ꯅꯪꯕꯨ." ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯅꯥꯊꯩꯔꯒ ꯅꯤꯄꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯇꯟꯁꯨ ꯉꯁꯥꯏꯗꯒꯤ ꯇꯟꯖꯥ ꯁꯤꯜꯂꯨꯝꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯋꯣꯏ ꯀꯟꯊꯤ ꯑꯃꯗ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯃꯥꯕꯨ ꯀꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯦ꯫ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯗ ꯃꯤꯍꯨꯜꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯂꯕꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯟ, ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯁꯨ ꯄꯤꯔꯥꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟ ꯇꯧꯐꯝ ꯈꯪꯗ ꯂꯥꯎꯔꯛꯏ꯫ "ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" "ꯅꯪꯅ ꯐꯅ ꯂꯥꯎꯔꯁꯨ ꯀꯥꯟꯅꯕ ꯀꯩꯁꯨ ꯐꯪꯉꯣꯏ, ꯂꯝ ꯍꯦꯟꯒꯅꯨ ꯑꯉꯥꯡꯅ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥ." "ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ." "ꯉꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯑꯩꯒꯤ ꯑꯣꯏꯔꯗꯧꯕꯅꯤ." "ꯊꯥꯗꯣꯛꯑꯣꯁꯦ." "ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ?" ꯑꯉꯝꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯡꯒꯜ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯃꯆꯥꯒꯨꯝꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯍꯩꯗꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯊꯥꯖꯅ ꯊꯣꯛꯄꯁꯨ ꯉꯝꯗ ꯎꯄꯥꯏ ꯂꯩꯇ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯀꯞꯅ ꯀꯞꯅ ꯃꯁꯥꯗꯨ ꯃꯨꯛꯄꯁꯨ ꯂꯦꯞꯇꯦ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯊꯧꯅꯥ ꯐꯕꯤ, ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯁꯩꯊꯥꯅꯔꯕꯁꯨ ꯅꯤꯄꯥ ꯑꯃꯒ ꯀꯔꯝꯅ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯇꯧꯅꯒꯗꯧꯔꯤ? ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯖꯁꯨ SP ꯔꯇꯟꯒꯤ ꯃꯈꯨꯠꯇ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯃꯒꯨꯝ ꯎꯄꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯛ ꯎꯗꯕ ꯀꯅꯥꯒꯤ ꯁꯥꯍꯨꯝ ꯂꯥꯛꯄꯅꯅꯣ? ꯁꯛꯈꯪꯗꯕ ꯀꯅꯥꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ? ꯃꯤꯀꯨꯞ ꯑꯗꯨꯗ SP ꯔꯇꯟꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯂꯥꯛꯄꯗꯨꯗ
ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯅ ꯆꯩꯒꯦ ꯈꯜꯂꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯎꯕꯗ SP ꯔꯇꯟ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯊꯥꯖꯁꯨ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯅꯤꯄꯥꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯆꯤꯡꯁꯥꯡ ꯃꯍꯥꯛꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯅ ꯊꯤꯕꯤꯕ ꯅꯠꯇꯦ꯫ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯔꯒ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯉꯝꯕ ꯃꯤꯁꯛꯅꯤ꯫ ꯀꯨꯏꯍꯧꯗꯦ ꯃꯤꯀꯨꯞ ꯑꯗꯨꯗ SP ꯔꯇꯟꯁꯨ ꯊꯥꯖꯕꯨ ꯀꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯇꯍꯥ ꯇꯍꯥ ꯆꯤꯡꯁꯥꯡꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯁꯔ, ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯔ꯫ SP ꯁꯥꯍꯦꯕ, ꯑꯩꯅ ꯉꯔꯥꯡ SPꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯣ ꯌꯥꯔꯅꯤ ꯁꯔ꯫ ꯄꯨꯂꯤꯁꯁꯤꯡꯒꯤ ꯗ꯭ꯌꯨꯇꯤ ꯔꯣꯁꯇꯔꯗꯨ ꯁꯦꯝꯗꯣꯛꯆꯔꯕꯅꯤ ꯁꯔ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯄꯣꯠ ꯌꯧꯔꯛꯀꯅꯤ꯫ ꯃꯗꯨ SP ꯁꯥꯍꯦꯕꯅ ꯇꯧꯔꯒ ꯈꯔ ꯌꯧꯍꯜꯂꯛꯄ ꯇꯥꯔꯤ꯫ ꯍꯣꯏ ꯁꯔ, ꯑꯩ ꯌꯥꯅꯕ ꯁꯤꯟꯖꯒꯦ꯫ ꯑꯗꯨꯗ ꯍꯟꯗꯛꯁꯤ ꯀꯩꯗꯧꯔꯕ? ꯋꯥꯍꯪ ꯑꯗꯨꯗ SP ꯔꯇꯟꯗꯨ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯇꯞꯊꯔꯒ ꯈꯨꯝꯂꯛꯏ꯫ ꯁꯔ, ꯍꯟꯗꯛꯁꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯈꯛꯇ ꯅꯠꯇꯅ ꯁꯤꯚꯤꯜꯗꯁꯨ ꯃꯈꯣꯏ ꯈꯔ ꯆꯠꯄꯁꯤ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯑꯣꯏꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯌꯥꯝꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕꯅꯤꯅꯦ ꯑꯩꯅ SPꯗ ꯄꯤꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯑꯣꯍꯣꯏ ꯁꯔ, ꯁꯤꯆꯨꯋꯦꯁꯟꯒꯤ ꯗꯤꯇꯦꯜꯁꯇꯨ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯃꯅꯨꯡꯗ ꯄꯤꯔꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯅꯧꯅ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄ SI ꯅꯤꯄꯥꯗꯣ ꯈꯔ ꯍꯦꯄꯥ ꯁꯥꯏ ꯍꯥꯏꯅ ꯇꯥꯏ꯫ ꯃꯗꯨ SP ꯍꯣꯏꯅ ꯁꯦꯟꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯁꯦꯟꯅꯔꯛꯎ ꯍꯥꯏꯕ꯭ꯔꯥ? ꯁꯔ, ꯌꯥꯅꯤ, ꯑꯩꯈꯣꯏ ꯑꯗꯨꯝ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯒꯦ꯫ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯕꯒꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯃꯁꯛ ꯐꯖꯅ ꯈꯪꯗꯕꯒꯤ ꯅꯍꯥꯟ ꯈꯔ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯁꯔꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯊꯠꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪꯈꯔ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨ ꯃꯌꯥꯝꯗꯨ SPꯅ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯔꯛꯑꯣꯏꯀꯣ꯫ ꯐꯅꯤ ꯁꯔ, ꯑꯩ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯑꯃꯇ ꯊꯣꯛꯇꯅꯕ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ SPꯒꯤ ꯁꯔꯨꯛꯇꯤ ꯄꯣꯠꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯅ ꯈꯪꯅ ꯇꯧꯔꯛꯀꯅꯤ꯫ ꯍꯣꯏ, ꯌꯥꯅꯤ ꯁꯔ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ SP ꯔꯇꯟꯗꯨ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯒ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯐꯣꯟꯗ ꯆꯤꯡꯁꯥꯡꯅ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯤꯛꯇꯣꯛꯄ ꯌꯥꯗꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯇꯥꯡꯗꯨ ꯂꯦꯝꯅ ꯊꯥꯗꯣꯛꯄ ꯇꯥꯔꯦ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯦ ꯚꯥꯅꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗꯗꯤ ꯊꯥꯖꯁꯨ SP ꯔꯇꯟꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯎꯇꯨꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯂꯤꯕ ꯁꯟꯖꯣꯏꯕꯨ ꯍꯧꯗꯣꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣ! ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯤ! ꯁꯟꯖꯣꯏꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯅ ꯇꯨꯝꯂꯤꯕꯗꯨ ꯚꯥꯅꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯑꯁ! ꯒꯨꯂꯤ ꯀꯌꯥ ꯍꯥꯞꯆꯤꯟꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯛ ꯁꯥꯊꯤꯅ ꯇꯨꯝꯃꯤꯁꯤꯕꯣ? ꯑꯩꯅ ꯑꯃꯈꯛꯇꯪ ꯍꯥꯞꯄꯨꯅ ꯍꯥꯏꯔꯒ ꯁꯔ SPꯁꯤ ꯁꯨꯕꯀꯣ ꯑꯌꯥꯕꯅꯤ, ꯍꯌꯦꯡ ꯐꯥꯎꯕ ꯍꯧꯒꯠꯂꯔꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯚꯥꯅꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯍꯤꯟꯖꯥꯡ ꯊꯣꯡꯂꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯍꯤꯟꯖꯥꯡꯁꯤ ꯐꯥꯎꯕ ꯂꯣꯏꯕ ꯉꯥꯏꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤꯅꯦ, ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ꯫ ꯌꯥꯝ ꯄꯥꯝꯖꯔꯕꯨꯗꯤ ꯄꯤꯕꯤꯕ ꯇꯥꯕꯅꯤ, ꯑꯁꯨꯛ ꯀꯨꯏꯅ ꯌꯣꯛꯄꯤꯔꯛꯄꯁꯦ ꯁꯤꯐꯥꯎ ꯀꯥꯟꯅꯗ꯭ꯔꯗꯤ ꯀꯩꯗꯧꯅꯔꯨꯅꯤ? ꯋꯥꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯊꯥꯖꯅ ꯃꯥꯒꯤ ꯀꯥꯗ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯚꯥꯅꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯇꯍꯥ ꯇꯍꯥ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯞꯂꯤꯕꯗꯨ ꯀꯔꯤ ꯐꯠꯇꯕ ꯇꯧꯍꯩꯗꯕ ꯇꯧꯔꯕꯅꯣ ꯈꯟꯕꯒꯤ ꯚꯥꯅꯨꯅ ꯄꯥꯈꯠꯄ ꯅꯠꯇꯦ꯫ ꯃꯥꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯒꯤ ꯄꯥꯈꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯋꯥꯈꯜꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯉꯥꯡꯗꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯚꯥꯅꯨ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯏꯁꯧ ꯇꯧꯔꯛꯏ꯫ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯍꯥ? ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯑꯩ ꯐꯥꯎꯕ ꯏꯆꯥ ꯑꯁꯣꯝꯕꯗ ꯃꯤꯀꯨꯞ ꯑꯃ ꯇꯨꯝꯊꯔꯨꯔꯕꯅꯤ꯫ ꯍꯥꯏ, ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯥ? ꯍꯥ? ꯅꯅꯥꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯃꯤ? ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫
ꯊꯃꯣꯏ ꯁꯣꯛꯅ ꯊꯥꯖ ꯇꯨꯃꯤꯟꯅ ꯆꯦꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠ ꯈꯨꯅꯝꯅ ꯇꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯅꯨꯅ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯍꯪꯉꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ꯫ ꯑꯦꯁ.ꯄꯤ. ꯁꯔꯗꯤ ꯆꯠꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩ ꯈꯪꯗꯦ꯫ ꯊꯛ ꯊꯛ ꯅꯤꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯚꯥꯅꯨꯗꯤ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯩ꯫ ꯈꯪꯉꯝꯃꯔꯣꯏꯕ꯫ ꯀꯥꯗꯨꯗ ꯅꯈꯣꯏꯅꯤ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯂꯩꯍꯧꯔꯤꯕꯗꯨꯕꯣ? ꯈꯪꯗꯦ, ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯗꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯗꯅ ꯂꯩꯔꯨꯒꯦ ꯅꯪꯕꯣ? ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯖ ꯃꯅꯦ ꯚꯥꯅꯨꯗ ꯀꯤꯖꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯆꯤꯟꯅ ꯊꯣꯛꯅ ꯇꯝꯕ ꯉꯝꯗꯦ꯫ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯍꯥꯏꯗ꯭ꯔꯒꯅ ꯀꯔꯤ? ꯈꯟꯖꯥꯟꯅꯔꯤꯉꯩ ꯚꯥꯅꯨꯅ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯃꯈꯥ ꯇꯥꯏ꯫ ꯆꯥꯛꯈꯨꯝꯁꯤꯗ ꯂꯩꯔꯒ ꯁꯔ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯀꯥꯏꯅꯒ ꯅꯆꯤꯟꯗꯣ ꯊꯤꯒꯅꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯕꯗꯨ ꯑꯩ ꯎꯔꯝꯃꯣꯏꯗꯧꯕ ꯃꯥꯟꯕ꯭ꯔꯣ? ꯃꯅꯦ ꯚꯥꯅꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯉꯛꯄꯇꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯅꯦꯕꯨ ꯌꯦꯡꯂꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯃꯈꯩ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟ ꯂꯩꯔꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ, ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯃꯈꯣꯜ ꯊꯣꯛꯇ ꯆꯦꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯎꯔꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯄꯥꯈꯠꯆꯅ ꯍꯪꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯣꯟꯁꯤꯜꯂꯒ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕꯗꯨ ꯊꯥꯖ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯏ꯫ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯁꯨ ꯉꯝꯗ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯚꯥꯅꯨꯅ ꯃꯈꯥ ꯇꯥꯏ꯫ ꯅꯤꯄꯥ ꯅꯍꯥꯒ ꯂꯣꯏꯅꯕ ꯌꯥꯝ ꯄꯥꯝꯃꯒꯗꯤꯅꯦ ꯃꯅꯥꯛꯇ ꯂꯩꯒꯦꯒ ꯂꯩꯈ꯭ꯔꯣ꯫ ꯏꯁ, ꯍꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗ꯫ ꯊꯥꯖ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯚꯥꯅꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯤꯅꯦ, ꯅꯠꯇꯦ, ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ꯫ ꯅꯤꯄꯥꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯤ꯫ ꯍꯥꯏ, ꯌꯥꯔꯦ ꯃꯈꯥ ꯇꯥꯒ꯫ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯔꯝꯆꯠ ꯆꯨꯝꯗ꯭ꯔꯒ ꯃꯤꯒꯤ ꯅꯨꯄꯥꯗ ꯇꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯖꯩꯅꯦ, ꯈꯪꯉꯕ꯭ꯔꯥ? ꯅꯤꯅꯦ, ꯅꯠꯇꯦ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯕꯨ ꯇꯟꯖꯥ ꯂꯧꯅꯕ꯫ ꯏꯁ, ꯃꯆꯤꯟꯅꯁꯨ ꯁꯨꯝ ꯈꯨꯝꯗꯅ ꯂꯩꯅꯦ ꯃꯁꯦ꯫ ꯃꯤꯅ ꯇꯟꯖꯥ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯊꯥꯡꯅ ꯊꯤꯟꯕ꯭ꯔꯥ, ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯕ꯭ꯔꯥ ꯑꯃ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯅꯥꯀꯜꯗ ꯏꯆꯥꯎ ꯆꯥꯎꯅ ꯅꯄꯥꯁꯤꯁꯨ ꯇꯨꯝꯗꯅ ꯂꯩꯔꯤ, ꯅꯪ ꯍꯧꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ? ꯃꯗꯨꯗꯅ ꯆꯦꯛꯃꯨꯛ ꯂꯥꯎꯗ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯑꯆꯨꯝꯕ ꯆꯠꯄꯒꯁꯨ ꯁꯥꯔꯤꯅꯤꯅ꯫ ꯅꯤꯅꯦ, ꯑꯩ ꯑꯔꯥꯟꯕ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯆꯤꯟꯗꯨ ꯊꯤꯖꯤꯟꯅꯒꯅꯨꯋꯣ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯒꯤ ꯃꯆꯨꯝ ꯆꯥꯔꯒ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯈꯪꯒꯅꯤ, ꯅꯄꯥꯁꯦ ꯍꯧꯒꯠꯂꯛꯈꯤꯁꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯔꯣꯏꯕꯤꯃ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯑꯦꯁ.ꯄꯤ. ꯁꯔꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯪꯅ ꯅꯤꯄꯥꯗꯨꯗ ꯑꯦꯛꯇꯤꯡꯒ ꯀꯥꯞꯁꯤꯟꯗꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯟꯒꯅꯨꯅꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯚꯥꯅꯨꯗꯨ ꯁꯥꯎꯅ ꯊꯥꯖꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯥꯖꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯃꯅꯦ ꯚꯥꯅꯨꯅ ꯊꯥꯖꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯗꯕ ꯃꯑꯣꯡꯗ ꯇꯊꯤ ꯆꯩ ꯉꯥꯡꯗꯨꯅ ꯂꯣꯏꯅꯔꯛꯂꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯦ ꯚꯥꯅꯨꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯊꯥꯖꯒꯤ ꯊꯃꯣꯏꯗ ꯃꯍꯨ ꯄꯨꯕ ꯂꯤꯟꯅ ꯆꯤꯛꯄꯒ ꯄꯥꯡꯈꯛ ꯀꯣꯏꯔꯤ꯫ ꯏꯝꯐꯥꯜ ꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯍꯤꯡꯗꯨ ꯆꯤꯡꯁꯥꯡ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯝꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯍꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯕꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯨꯝꯗꯅ ꯊꯕꯛ ꯇꯧꯕ ꯃꯤꯁꯛꯅꯤ꯫ ꯆꯥꯏꯅꯥꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯔꯒ ꯄꯨꯔꯛꯄ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯇꯥꯃꯣ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯣꯔꯦꯗ ꯄꯨꯁꯤꯜꯂꯛꯀꯗꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯌꯧꯔꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕꯁꯨ ꯌꯥꯠꯄ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯁꯣꯏꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯒꯤ ꯄꯥꯎ ꯍꯥꯟꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯤ꯫ ꯀꯩ ꯂꯩꯔꯕ? ꯍꯥꯏꯔꯣ꯫ ꯄꯣꯠꯇꯤ ꯇꯥꯃꯨꯗ ꯂꯩꯔꯤ, ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯟꯒꯠꯂꯛꯏ꯫
ꯑꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯐꯔꯛ ꯇꯥꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯄꯥꯎ ꯄꯤꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯥꯒꯤ ꯂꯝꯌꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯣꯏꯒꯤꯗ ꯊꯝꯕ ꯌꯥꯒꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯊꯥ ꯁꯥꯔꯤꯁꯦ ꯁꯤꯗꯅꯤ, ꯃꯣꯏꯁꯨ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏ, ꯑꯍꯤꯡ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯆꯨꯔꯨꯞ ꯑꯃ ꯐꯠ ꯆꯝꯈꯠꯂꯦ ꯑꯗꯨꯒ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯗꯣꯛꯄꯒꯨꯝ ꯆꯨꯔꯨꯞꯀꯤ ꯃꯩꯈꯨ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯣ ꯄꯨꯡ ꯀꯌꯥꯗꯅꯣ? ꯉꯁꯤ ꯑꯍꯤꯡꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯥꯏꯅꯈꯤꯕꯅꯤꯗꯦ꯫ ꯆꯤꯡꯁꯥꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯀꯝꯗꯧꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯐꯣꯟꯗꯨ ꯅꯝꯕꯔ ꯑꯃ ꯑꯃꯨꯛ ꯋꯦꯇꯤꯡ ꯂꯩꯁꯤꯜꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯁꯦꯚ ꯇꯧꯗꯕ ꯅꯝꯕꯔꯅꯤ ꯑꯗꯨꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ ꯆꯤꯡꯁꯥꯡ ꯃꯊꯥ ꯁꯥꯅ ꯊꯝꯃꯨ ꯌꯥꯔꯦ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏꯗꯦ꯫ ꯀꯣꯜꯗꯨ ꯍꯦꯛ ꯀꯛꯈꯤꯕꯒ ꯆꯤꯡꯁꯥꯡ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯦ꯫ ꯍꯜꯂꯣ ꯁꯔ, ꯄꯣꯠꯁꯤꯡꯗꯣ ꯍꯌꯦꯡ ꯌꯧꯔꯛꯀꯗꯧꯕ ꯅꯠꯇ꯭ꯔꯣ? ꯋꯥꯍꯪ ꯅꯠꯇꯦ, ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯋꯥꯍꯩꯅꯤ꯫ ꯆꯤꯡꯁꯥꯡꯗꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯁꯔ, ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯀꯟꯈꯠꯂꯦꯅ ꯍꯥꯏꯕ ꯄꯥꯎ ꯐꯪꯕ, ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯌꯧꯔꯛꯄꯗꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ꯫ ꯆꯤꯡꯁꯥꯡꯅ ꯋꯥꯗꯨ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯥꯏꯠ ꯑꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯎꯄꯥꯏ ꯑꯃ ꯊꯤꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯍꯣꯏ ꯁꯔ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯄꯣꯠꯁꯤꯡꯗꯣ ꯌꯧꯍꯜꯂꯛꯇꯕ ꯌꯥꯔꯣꯏ꯫ ꯍꯣꯏ ꯁꯔ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯁꯣꯏ ꯂꯥꯛꯊꯣꯛꯑꯕ ꯀꯅꯥꯅ ꯗꯥꯏꯇ ꯂꯧꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪ꯫ ꯍꯣꯏ ꯁꯔ꯫ ꯑꯀꯟꯕ ꯋꯥꯍꯩ ꯈꯔꯅ ꯊꯕꯛ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯂꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ꯫ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ, ꯄꯦꯟꯗꯕꯒꯤ ꯃꯇꯧꯁꯨ ꯎꯠꯇꯦ꯫ ꯊꯋꯥꯟꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯆꯤꯡꯁꯥꯡꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯐꯣꯟꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯊꯋꯥꯟꯁꯨ ꯈꯪꯂꯦ ꯀꯅꯥꯒꯤ ꯀꯣꯜ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕ꯫ ꯆꯤꯡꯁꯥꯡꯅ ꯇꯨꯃꯤꯟ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯂꯝꯌꯥꯏ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯋꯥꯟ ꯄꯥꯈꯠꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯗꯌꯥ ꯀꯧꯔꯤꯕꯗꯨ ꯆꯤꯡꯁꯥꯡ ꯈꯨꯝꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯋꯥꯈꯜ ꯈꯟꯕ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯟꯁꯨ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯆꯤꯡꯁꯥꯡꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯉꯥꯏꯔꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯆꯤꯡꯁꯥꯡ ꯉꯁꯥꯏ ꯀꯣꯜ ꯂꯥꯛꯂꯝꯕ ꯃꯥꯒꯤ ꯃꯤ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯄꯣꯠꯁꯤꯡꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯈꯥꯡꯉꯨꯅ ꯍꯥꯏꯈꯣ, ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯇꯧꯔꯁꯤ꯫ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯃꯌꯥꯝ ꯑꯃ, ꯑꯗꯨꯒꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯤ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯍꯣꯏ ꯗꯌꯥ꯫ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯤ ꯁꯣꯜꯚ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯊꯥ ꯁꯥꯅ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯍꯪꯂꯛꯏ꯫ ꯗꯌꯥ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯃꯤꯉꯣꯟꯗ ꯁꯤꯟꯅꯕꯗ ꯁꯣꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯗ ꯊꯕꯛꯇꯣ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏꯕꯗꯨꯗ ꯔꯤꯁꯀꯤ ꯑꯣꯏꯗꯕ ꯋꯥꯐꯝ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ꯫ ꯍꯣꯏ ꯗꯌꯥ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯀꯗ꯭ꯔꯥ? ꯑꯥꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈꯣ꯫ ꯍꯣꯏ ꯗꯌꯥ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5 ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯆꯨꯔꯆꯥꯟꯄꯨꯔ, ꯆꯥꯟꯗꯦꯜ, ꯀꯥꯝꯖꯣꯡ, ꯇꯦꯡꯅꯧꯄꯜ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯖꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯤꯡꯊꯤꯖꯅ ꯇꯧꯗꯦ ꯑꯃꯗꯤ ꯕꯣꯔꯗꯔ ꯄꯣꯁ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯣꯏꯖꯔꯒꯁꯨ ꯐꯣꯔꯦꯁ ꯇꯦꯔꯦꯟ ꯑꯣꯏꯕ ꯃꯔꯝꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯅꯩ꯫ ꯃꯔꯨꯑꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯐꯝ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯣꯔꯦ ꯇꯥꯎꯟ ꯑꯁꯤ ꯂꯣꯅ ꯌꯥꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯨꯁꯤꯜꯂꯛꯐꯝꯁꯨ ꯑꯣꯏꯔꯤ꯫ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ ꯇꯧꯕ, ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯆꯥꯏꯅꯥꯔꯣꯝꯗꯒꯤ ꯂꯣꯅ ꯄꯨꯁꯤꯜꯂꯛꯄ ꯅꯣꯡꯃꯩ, ꯕꯣꯝ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯃꯅꯤꯄꯨꯔ ꯌꯧꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯣꯔꯦꯔꯣꯝꯗꯒꯤ ꯑꯌꯥꯝꯕꯅ ꯄꯨꯁꯤꯟꯅꯔꯛꯏ꯫ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ, ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯀꯌꯥꯒ ꯈꯨꯠ
ꯊꯪꯅꯕꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯁꯨ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯣꯔꯦ ꯐꯥꯎꯔꯒ ꯏꯟꯗꯤꯌꯥ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯧꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯒ ꯋꯦꯄꯟꯁ ꯀꯌꯥ ꯑꯃ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯩꯊꯦꯡ ꯐꯪꯏ꯫ ꯃꯣꯔꯦ ꯈꯛꯇꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ, ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯑꯄꯨꯟꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯃꯌꯣꯜ ꯆꯣꯡꯗ꯭ꯔꯕ ꯑꯀꯪꯕ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯍꯧꯔꯦ꯫ ꯀꯩꯊꯦꯜꯗ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯐꯧ ꯃꯃꯜ ꯇꯥꯡꯅ ꯐꯪꯂꯕꯁꯨ ꯗ꯭ꯔꯒꯁ, ꯇꯦꯕ꯭ꯂꯦꯠ, ꯍꯦꯔꯣꯏꯟꯅꯆꯤꯡꯕ ꯇꯝꯊꯤꯔꯕ ꯅꯤꯁꯥꯁꯤꯡ ꯑꯁꯤꯗꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯐꯪꯅꯩ꯫ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯍꯥꯗꯨꯅ ꯌꯣꯟꯗꯦ ꯍꯥꯏꯕ ꯈꯛꯇꯃꯛ ꯃꯉꯥꯏꯔꯦ꯫ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯋꯥꯈꯜ ꯊꯦꯟꯕ, ꯃꯁꯥꯒꯤ ꯈꯛꯇꯃꯛ ꯈꯟꯕ ꯃꯈꯣꯏ ꯈꯔꯅ ꯄꯥꯅꯤꯡꯕ ꯃꯑꯣꯡꯗ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯣꯏꯖꯕ ꯂꯧꯍꯧꯅꯕ ꯃꯔꯜ ꯃꯊꯨꯝ ꯄꯩꯁꯤꯟꯗꯨꯅ ꯊꯝꯍꯧꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯥꯡꯗꯨꯅ ꯄꯨꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ, ꯕ꯭ꯔꯤꯇꯤꯁ ꯃ꯭ꯌꯨꯖꯤꯌꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯔꯝꯕ꯭ꯔꯥ ꯍꯥꯏꯕꯁꯨ꯫